Myanmar gi tamuda sakhangdaba singna nongmaina kaptuna hatpikraba Tamil macha anibu ngasiga thana numit nini suraba fauba Myanmar authority na asiba hakchang sinaraktabana maram oiraga Myanmar army gi sentry post khoisaunaraba miyamna mai thaduna mangtakhankhre thoglakliba thodok asina maram oiraga Technopol DC na CRPC section 144 thamjinkhre hairi Laikhidraba miyoi ani MOREH ward number 2 dagi P Mohan amadi MOREH ward number 4 dagi M Nar makhoi ani tamuda leiba mamanaba amagi birthday party yauba chatlubada masak khangdaba miyoi singna tamthina phuraba matungda nongmaina kaptuna hatok pikhibani Thodok asina MOREH gi khoisaunaraba miyamna ngasi nungthil pung 3 lom taba matamda MOREH ward number 2 gi Sunrise ground ga thangnana leiriba Myanmar gi ngamkhaida changsinduna Myanmar army gi sentry post nung langsinduna mai thaduna mangtakhan batana mafam aduda leiramba Myanmar gi hotel amadi dukan singda nung langsinki loinana mafam adugi miyoi singa nakal ani gi marakta nung langnaduna achauba irang ama thokhi oirakliba fibam asida MOREH da leiba police commando amadi manga suba Assam rifle gi ahenba force sangsinduna irang adubu laksinki amadi Technopol DC na order ama thoktuna MOREH pumbada CRPC 144 lauthokhi Hauzik MOREH ward number 2 gi Sunrise ground gi akoibada kanagumba miyoi amatta changhandana security personnel kayana akanba mawongda ngaksenduna leikre loinana MOREH gi all community gi maikaidagi memorandum amasu ADC gi khuthangda chief minister local MLA DC SP amadi Assam rifles da pungkun mari gi manungda asiba hakchang sinarakadabani laikhidrabagi imung manungda ex gracia pigadabani haiba wafam kaya yauba cherol amasu pisinkhre hairi